Lakhipuronline putoksaba December ki tang manga Laibak pokpa numit ki Khomjinba Pao tabirasi Ahanbada maroiba Pao Mizoram Assembly Mikal ki vote masing thibada ZPM na mapung phaba majority phangle Laldu Homana Mizoram ki CM oiragani Assam da mathang chahi ki January ahumdagi tangkak ahum thokna gunurso pangthoklagani Amsu ki advisor ki mathakta thokiba statement adugi matangda akanba mongda condemn tawrakle Marphu mari suba nupilal pangthokpaga mari leinana kasar ki SP ka unakre Manipuri Short Story Society Indiana leibak ki oiba wari macha paba kumsi chahi gi oina Arunachal gi Naharlugunda pangthoklagani amasung Tripura gi saknai raba mioi anida Baba Saheb Dr. Ambedkar National Fellowship Award 2023 pidune kai khumnaragani Hauzik mapungoi bapau tabirase seat nipu leiba Mizoram Assembly Mikhalgi vote masing thibada Joram People's Movement ZPM na seat kuntaret Mizo National Front da seat tara BJP na ani aduga Congress na seat ama phangle Mukhyamantri Joram Thanga maithi hore atei masak naiba mantri kaya ama sumaithi hore Mukhyamantri Joram Thanga pham thadok pagi cherol Rajyapal pisan khre Mizoram da mapung phaba majority phanglaba ZPM na sarkar semlagani matam amagi Prime Minister Indira Gandhi gi security in charge IPS officer oiramba ZPM gi chief Laldu Homana Mizoram gi chief minister oiragani haire Rajya manga maki result lauthopa loire atei rajya sing Rajasthan Chhattisgarh amadi Madhya Pradesh BJP na sarkar semlagani aduga Telangana Congress na sarkar semlagani Assam da mathang chahi gi January gi tang ahum dagi tangkak ahum thokna gunurso pangthoklagani wafam singarang rajya ki mahima singi mantri Ranos Beguna Guwahati da pangthokiba tharoma mada phongdokhibani handaki gunurso ki result khara yangna piba ngamnanaba digital ki khuthang da gunurso pangthokani haire January gi tang ahum da pangthokadaba ahan ba tangkak ki gunurso da jila tara konsen ga dawre ahan ba ki tangkak da pangthokadaba jila singa dudi Borpeta Karimganj Kamrup Karbi Anglong Kokrajhar, Lakhipur, Nagaon, Sibsagar, South Salmara, Mankachar, amadi Udalguri ni aduga ani suba tangka ki January gi tang mapandagi haugadoba gunursobda jila tara mathoi konsen ga dawri jila sing adudi Baksa, Chirang, Charaideo, Dhemaji, Dhubri, Golaghat, Hailakandi, Jorhat, Kamrup Metro, Sonitpur amasung Tinsukia ni aduga Aroiba masung ahum suba tangka ki January gi tang taruk tagi haugadaba gunursobda jila tara konsen ga dawri jila sing adudi Bongaigaon, Darang, Dibrugarh, Gwalpara, Kasar, Nolbari, Morigao, Dima Hasao, Majuli amasung West Karbi Anglong ni Manipur ki social media kharada amya ki chief advisor Kundal Khetrimeimna thokiba statement kharada Saikhom Komlakanta si matam pumbada Bishnupriya gi mayokta leiba anti Bishnupriya social activist amani haina phongdokhiba du yamnamak laibak thibani haina All Assam Manipuri Students Union gi advisor Saikhom Komlakanta na phongdokre waphamasi December gi tang ahum nongmaijing nimita Silchar gi Ilora Hotel la pangthokhiba pau gi mifam amada mahakna phongdokhibani mahakna makhata na hai Bishnupriya issue asi yamna liraba issue amani matam aduda Bishnupriya amadi Manipuri anigi barakta achoba wathok kaya Assam da tanatana tongan tongan ba state sing da su thokhibani issue adu matam aduda Supreme Court fawba yoki adugumba matam dadi ai isamakta natana miyoi kaya makhoi gi mayokta ungkhatna khiba leiki adubu Hojikti masigi issue asi leitre aikhoi nungsi chanana leiribani hojiksu Manipur gi mapanda khundariba Manipuri sing punsinana ba honabada amsunasu ajoba thodang lauribani haina Saikhom Komlakantana phongdokhi ai gi mingsi Saikhom Komlakanta kauji hoji All Assam Manipuri Students Union gi advisor ni marang si Manipur gi social media kharada aikhoi gi Amiyagi Kundal haiba inaw aduna maki statement khara ai tajaba phangjare madudi Oja Kamlakanta si Bishnupriya gi mayokta matam punamukta laiba anti Bishnupriya activist ni haina magna phongdokpirei aina hajuningi ai anti Bishnupriya activist natte Manipuri gi any mayokta tawgum tamda ekoi amsugi makai dagi madu matam punamata thenadun lai thenadun su lakani
अद बिष्णुप्रिया की इशू से यामना लीरब 1934 दगी हौराबा इशू अमनी अदुना मसीगी मतांग सिदा मतम अमदा बिष्णुप्रिया अमदी बिष्णुप्रिया मणिपुरी अनिगी मरक्ता मणिपुरी है वाई से प्रीफिक्स सफिक्स मतांग अचौब वाथो कया थोखरे थोइबसी आसाम खक्तद नते त्रिपुरा बांग्लादेश हारिबा मफम सिदसु मसिगी चावरम ममी ताखी सुप्रीम कोर्ट जौनख्रबनी डीसी ऑफिस कायख्रबनी असिगुंबा इशू असी मतमददी मणिपुरी गा बिष्णुप्रिया गसे कमलाकांत खक्त नते मणिपुरी की जाति की आइडेंटिटी द सिग्नल वाफम अमा ओने लौगिबनीना मतम पुनमक्ता मणिपुरी जाति का बिष्णुप्रिया गा असी अखोय मतम खरा ओंखनदखी ngasidi madugi phibam madu leitre akhoi gi marakta nusi chanana leitaba nate lei language issue da amagi issue da identity gi matang da matang pare tian number thokre laiba kibani even nikhil Bishnupriya Manipuri Mahasabha se hoji Assam da ani thoi bani aduda kuntangna loine lu jisnu di Lakhipuronline sinna harba group tuni nakal maduna Gopida sinna ne litto bani hariba Bishnupriya निखिल बिष्णुप्रिया मणिपुरी की ख्वाई अरीब रेजिस्टर ऑर्गेनाइजेशन दुना खरी ममांगदा अखोई खराबु कौबिरक्तना मोगी गोबिरा सिंहगी मयुंगदा लई चंदोन तौदना ओकना अखोई याम नुसिना वारी सुनगी लोनी मतंग नते इचिन नावबिगी वाखलमन दा अखोई फमी दखबनी अदुना कुंतलना अइसे एंटी बिष्णुप्रिया निकाय न प्रोजेक्ट तौदना हौजिकी मतमसिदा मान करी यामना वाखन जे जमन लेम जान हाइदब थाके वाखलमन दा माना कम्युनिटी दा नत्रगा मणिपुर के प्रजा दा लान उद्न होनलिबसे असम की मणिपुरी त्रिपुरा की मणिपुरी बांग्लादेश की मणिपुरी हॉटोंग होना उई हौजिक मणिपुर दगी लाइबा फजखबा अखोगी पीस एंड यूनिटी की कन्वेंशन दा असिगुंबा चेनबा नत्रगा असुंबा खरे क्रिएट तोरगा मा करी तोबा पामे से असम की मणिपुरी मियाम ना लॉइन उई सिनी इरेस्पेक्टिव ऑफ अखोई द सेक्टोरियल फीलिंग लेतेबिदा अदुना आमियागी दा आइना थमजनिंगी मियाम दा थमजनिंगी बिष्णुप्रिया के मतंग मांगना लान प्रोपागेंडा संदुयारेगा हाजी अदुंबा मिस प्रोपागेंडा अमा तौरे हारेगा मांगना करी तोबा पामे से असम दा लेबा मणिपुरी की रेस्पॉन्सिबल ऑर्गेनाइजेशन पूरा की लीडरशिप मियाम पूरा लॉइन हुबना खंगे हाबेसिमा आइना मणिपुरी प्रजा मियाम दा अमदि असम के प्रजा मियाम दा आइना थमोइसेन सेंदोक्चरिबिसनी पाव की मिफम अदुदा सरुक याकिबा आमसु की वाइस प्रेसिडेंट सेराम पारितोन हाइकिबदा हंदक नुमित खरनी असिदा सोशल मीडिया दा आमसु की सीनियर एडवाइजर ओइना लेरिबा साइखोम कमलाकांत की मथक्ता आमियाना ओजा कमलाकांत असि एंटी बिष्णुप्रिया नि हाइना हाइरिबसि आमसु मयाइ लोइसंगी माइकेतगी यामना अकन ममोंगदा कंडेम तवी हाइना फोंदोकी पाव की मिफम अदुदा आमसु सेंट्रल कमिटी की एडवाइजर साइखोम कमलाकांता वाइस प्रेसिडेंट सेराम पारितोन जनरल सेक्रेटरी असंगमम सोपोन असिस्टेंट जनरल सेक्रेटरी फंजोबम इंद्रजीत फाइनेंस सेक्रेटरी असंगमम रोहन अमदी आमसु की एग्जीक्यूटिव मेंबर सिंह सु सरुक याकी हाइना जीडी न्यूज नेटवर्क तगी फंगबा पाव असिदा हाइरी आइगी मिंग सेराम पारितोन आइ हौजी ऑल असम मणिपुर स्टूडेंट यूनियन की वाइस प्रेसिडेंट थौपुदन लेबनी हंदक खरनि सिदा होगी प्रिंट मीडिया सिंह अमदी सोशल मीडिया दा अखोगी सेंट्रल कमिटी की एडवाइजर मोस्ट सीनियर एडवाइजर होने लेरिबा अखोगी ओजा कमलाकांत की मथक्ता तोंगानबा ऑर्गेनाइजेशन हाइब तारे आइदी यूथ ऑर्गेनाइजेशन अमियाना अखोगी ओजा सिबु बिष्णुप्रिया मणिपुरी की एंटी एक्टिविस्ट नि हाइबसी अखोगी आमसु मयाइ लुसंगदगी यामना कन अकन मोंग कंडेम तोइ मसी अखोगी फुरुप अनि की मायोक्ता अखोई सिबु आमसु सिबु मणिपुर आमसु सिबु बिष्णुप्रिया मणिपुर सोसाइटी दगी अखोई सिबु यामना तोखाइना लेहनबा मोंग सेंबा अदुम लालोंग हेन लौजै मसी अखोई आमसु दगी अचौ थाक कंडेम तौरी मसी अथु मतमदा लेरिबा ऑर्गेनाइजेशन में आमसिनसु मसी जे डिसीजन लौबिउ अदि वारेप नबिउ मसी जे अथु मतमदा ऑल असम मणिपुरी वुमेन मैरा पाइबी कोऑर्डिनेशन हेडक्वार्टर सिल्चर सेंट्रल कमिटी की प्रेसिडेंट कोंजेंगबम ओंगबी अरुणा वाइस प्रेसिडेंट खाइदेम बिंभावती मरफुमरी सुबा नुपिलान रिसेप्शन कमिटी की चेयरमैन इनाउबी देवी कन्वेनर अनि चंद्रलेखा देवी अमसुंग श्रीमती बीना देवी चीफ एडवाइजर एडवोकेट गांगोम रमाकांत एडवाइजर मुतुम लोयाना चिंगबा मिहुत कांगबु अमना मरफुमरी सुबा नुपिलान पांगथोकपगा मरी लेनाना
Kasar gi SP Numal Mahatta ga unakre committee gi president na SP gi mafamda lengyan thi ama khudol tamki SP ga unakiba aduda hauzik oiriba maira paibi ima singbu chatkanu haina mic ta publicity chatuna thingliba amadi media da chatanaba haikiba mioi singi pathakta matik chaba action lobinaba SP da haikre pangthokodoriba marfumari subanu pilan asida special guest oina saruk jabinaba mangjongna na haijakhiba aduna SP gi maigeidagisu kari amata chingna biganu mahakna soidana chexel thorang lokhotkani haina thajaba pirakhi haiba wafam central committee asigi chief advisor advocate ngangom ramakanta na phongdorakle Manipuri Short Story Society India na sinduna chahi gi chathaduna lakpagum kumsi chahi gi oina kuntra suba laibaki oiba wari macha pabagi thoram amasung aiba singi mifam lakliba December gi tang kunmari kunmanga amasung kuntaru Arunachal Pradesh ki Naharlugunda pangthokodore hairiba thoram asida awang nongpok lamdam masigi wari macha aiba AB sing amasung luba sigi member sing matam chana laknaba lupki magedagi General Secretary Thokchom Sarat Kumar na ningsinglagle Toromasida Hailakandi Jaribongi Saknaraba Aiba Konsam Binod Biharida Chahigi Lifetime Achievement Award Oina RK Sitaljit Award Kusinaragani Hairi Northeast Council of Alternative Medicine gi chahi kunmanga mapung phabagi thorongba loinana numidasida Risidev Sri Narendran Jina meditation amasung kriya gi matengna karamna makhal makha kaya gi anaba kaya dagi kokpa ngambagi haibagi matangda pauta kyamaram pigadori ngas December gi tang manga da miyamna Silchar Hotel Ilora Heritage da lakpiduna Panchakam meditation amasung kriya gi matengna karamna anaba bu mapung phana kokchaba ngambagi haibagi matangda Risidev Sri Narendran Ji dagi taminasi haina Silangli bagi maike dagi Dr. Maimom Santi Kumar Lakhipur online channel asibu yangbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu Lakhipur subdivision ki manung chanbada laiba Chandam Lekai gi Hari Mandir Mandopta Ningombam Binarani na mifam apoiduna maira paibi ki mifam ama haukiba nongmaijing nimita phamkhre mifamda Ningombam Kunjabati Yumna Malik Thaunaujam Ton Singh Huyam Anuparda social activist Ningombam Ranjit na chingba wangangloi singna samasamagi chakot khongthangda nupi singi thaudang sing haibagi matangda wafam kaya thamnakhe aroibada Manipur da thogliba Kanglup ki irang asida thawaina pontha pikraba mitei ichilinau singi damak minute amatumina leptuna taibang mapugi mafamda thauni jaki haina Ningombam Beni Balagi Pao amada phongdorakle Kasar Lakhipur gi Naidon Mamang Lekaida Mioi Taramanga Sanamahi Lining da Mingkai Laukre Kuntra Taruk Suba Masaloi Sangama Oiriba Sanamahi Lining Amasung Punsiron Kubam Tekhaw Sangbi Lakhipur Khunaw Amadi Kuntra Taret Suba Masaloi Sangama Oiriba Sanamahi Lining Punsiron Kubam Barak Tampak Anigi Apunba Thausin Kon Lubna Sindona Kasar Lakhipur gi Manung Chanbada Naidon Mamang Lekaida Leiba Mutum Ibocha gi Sangaida Punna Mioi Taramanga na Sanamahi Lining da Mingkai Laubagi Thoromama Ngarang Ningthokaba Numita Pangthokre Thoramda Kuntratere Suba Sanglen gi Irat Piba Mitei Ngan Bakhuman Amadi Kuntrateruk Suba Sanglen gi Ojit Khumancha Sarugyaki Hairi Bharatiya Dalit Sahitya Academy New Delhi na Tripura dagi Sagnarabi Sanskriti Sebi Anida Baba Saheb Dr. Ambedkar National Fellowship Award 2023 piduna ikai khomnakadauri Lagliba December gi tang tara amasung taramathoi numinini chumna Delhi gi Jaroda village da Panchasil ashram da pangthokadaba academy asigi kuntramapan suba chahi gi conference da North District ki Jolbasa Mitei Khungang gi Sagnarabi Sutradhari NG Suchitra Singha amasung Dharmanagar Rajbari gi Bhagavad Gita pabda maming leirabi Gurumayim Suradoni Sarmada award asik kusinaragani haiba wapam academy asigi national president Dr. SP Sumanaksar gi Cherol da phongdokre haina Agartala dagi phangba paw amada hairi Kangan jaba ama
Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma, chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure. Healthcare ki field da skill development oiriba medical laboratory technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu tabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chimbagi atenba matamgi oiba course ngi tamaktasu admission haujare. SM Dev Civil Hospital Silcharda practical tobagi kudong chaba su thanjari. Akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 939573245 da of Honabio. Nungairaba Pao Kasar Pular Tolda Holistic Therapy Center ama hangduk chare yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsim biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ni Aroibada maroiba pau amukhanna Mizoram Assembly Bikal gi vote masing thibada ZPM na mapung phaba majority phangle Laldu Homana Mizoram gi CM oiragani Assam da mathang chahi gi January ahum dagi tangkak ahum thokna gunur so pangthok lagani Amsu gi advisor gi mathakta thokiba statement adugi matangda akan mamong da condemn tawrakle Marpu mari Subanupi Lal pangthok pagamari lenana Kasar gi SP ga unakre Manipuri Short Story Society Indiana Lebaki Obewari Machapaba Kumsi Chahigi Oina Arunachal gi Naharlugunda pangtok lagani amasung Tripura gi Saknairaba Miyoi Anida Baba Saheb Dr. Ambedkar National Fellowship Award 2023 pidune kai khumnaragani Lakhipur Online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare